ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯆꯤꯡꯁꯤꯗ ꯐꯣꯡꯗꯣꯛꯏꯕ ꯁꯤ ꯑꯦꯝ ꯑꯣꯏꯕ ꯑꯣꯏꯗꯕ IDBꯁꯤꯡꯗ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯍꯣꯠꯁꯨ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯉꯁꯤ ꯑꯋꯥꯕ ꯅꯪꯉꯤꯕꯁꯦ ꯃꯈꯣꯏ ꯂꯅꯥꯏꯒꯤ ꯅꯠꯇꯦ ꯂꯩꯕꯥꯛꯀꯤꯗꯃꯛ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯀꯥꯎꯒꯨꯝꯁꯦ ꯋꯥꯐꯝ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯐꯝꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤ? ꯍꯥꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯗꯨꯗ ꯏꯔꯥꯡ ꯅꯪꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤ ꯑꯃꯗꯤ ꯅꯝꯗꯅ ꯐꯣꯔꯁꯐꯨꯜꯂꯤ ꯔꯤꯖꯥꯏꯟ ꯇꯧꯍꯟꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛ ꯃꯥꯅ ꯔꯤꯖꯥꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ PR ꯂꯥꯛꯈ꯭ꯔꯦ PR ꯂꯥꯛꯑ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯚꯔꯅꯔꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯁꯦ ꯃꯁꯤꯅ IDBꯁꯤꯡꯁꯦ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯥꯡꯀꯛ ꯅꯥꯏꯅ ꯃꯈꯣꯏ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯊꯝꯈ꯭ꯔꯦ ꯑꯗꯩꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯗ ꯁꯧꯒꯠꯂꯒ ꯍꯥꯏꯇꯥꯔꯦ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅꯁꯨ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯇꯥꯡꯀꯛ ꯅꯥꯏꯅ IDBꯁꯤꯡ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎ ꯃꯅꯨꯡꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯍꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯊꯝꯈ꯭ꯔꯦ ꯑꯗ ꯀꯗꯥꯏ ꯐꯥꯎꯕ ꯃꯗꯨꯒꯤ ꯔꯣꯗ ꯃꯦꯞ ꯑꯃ ꯁꯦꯝꯃꯒ ꯊꯕꯛꯁꯤ ꯇꯧꯔꯛꯏꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯗꯨꯒꯤ ꯊꯧꯔꯥꯡꯁꯦ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯛꯄꯗ ꯊꯣꯏꯗꯣꯛꯅ ꯃꯗꯨ ꯄꯥꯡꯊꯣꯛꯄ ꯎꯗꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯑꯗꯨꯝ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯆꯤꯡꯗꯒꯤ ꯆꯦꯜꯂꯛꯈꯤꯕ ꯅꯠꯇꯕ IDBꯁꯤꯡꯁꯦ ꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯂꯩꯍꯟꯕ ꯉꯝꯗꯦ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯁꯤꯅ ꯃꯁꯤꯒꯤ ꯏꯟꯇꯦꯟꯁꯟ ꯑꯃ ꯌꯥꯎꯅ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯏꯕꯅꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯥꯅ ꯃꯌꯥꯝꯒꯤ ꯇꯧꯔꯒ ꯂꯥꯛꯏ IDBꯁꯤꯡꯒꯤ ꯇꯧꯔꯒ ꯂꯥꯛꯏ ꯑꯗꯨꯝ ꯇꯧꯔꯛꯈꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯛꯄ ꯃꯥꯒꯤ ꯏꯟꯇꯦꯟꯁꯟꯗꯨ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯇꯧꯕꯇꯕꯨ ꯃꯥꯅ ꯒꯣꯔꯃꯦꯟ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯧꯈꯤꯗꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯁꯦ ꯃꯥꯌꯣꯛꯅꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯑꯗꯨ ꯈꯟꯕꯤꯔꯀꯥꯟꯗ ꯃꯈꯥ ꯇꯥꯕꯗꯗꯤ ꯀꯔꯤ ꯊꯕꯛ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯂꯒ ꯑꯩꯈꯣꯏ ꯑꯋꯥꯕꯁꯤꯡꯁꯤ ꯀꯣꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯇꯣꯉꯥꯟꯕ ꯊꯧꯔꯥꯡ ꯑꯃ ꯄ꯭ꯂꯥꯟ ꯑꯣꯏꯅ ꯊꯕꯛꯇꯨ ꯆꯪꯁꯤꯟꯕ ꯑꯃ ꯇꯉꯥꯏ ꯐꯗꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯁꯨꯝ IDBꯁꯤꯡ ꯎꯅꯔꯀꯥꯟꯗ ꯑꯗꯨ ꯍꯥꯏꯔꯝꯕ ꯑꯗꯒꯤ ꯀꯩꯅꯣ ꯂꯩꯔꯒꯅ ꯂꯝꯕꯤ ꯊꯣꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯐꯝ ꯑꯃ ꯂꯩꯔꯒꯅ ꯉꯁꯤ ꯇꯧꯒꯅꯤ ꯍꯥꯏꯖꯤꯟꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯍꯥꯏꯖꯤꯟꯕꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯂꯥꯛꯄ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯦꯅ ꯂꯩꯈꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯌꯥꯝ ꯌꯥꯅ ꯌꯥꯅꯕ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯤꯃꯗꯤ ꯑꯩꯈꯣꯏ ꯇꯣꯛꯄꯤꯔꯣ ꯑꯗꯨꯅ ꯐꯖꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ꯫ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ